ꯈꯪꯂꯨꯗꯕ ꯊꯧꯗꯣꯛ ꯀꯌꯥ ꯑꯃ, ꯋꯥꯈꯜꯅꯁꯨ ꯁꯥꯒꯠꯂꯨꯗꯕ ꯋꯥꯐꯝ ꯀꯌꯥ ꯃꯤꯠꯃꯥꯡꯗ ꯁꯪ ꯊꯣꯛꯂꯔꯤ ꯎꯍꯜꯂꯔꯤ꯫ ꯀꯞꯊꯣꯛꯄꯁꯨ ꯉꯝꯗ, ꯍꯔꯥꯎꯐꯝꯁꯨ ꯈꯪꯗ, ꯅꯤꯡꯉꯝꯗꯕꯒꯤ ꯃꯩꯆꯥꯛ ꯄꯨꯗꯨꯅ ꯑꯁꯨꯝꯅ ꯁꯨꯝ ꯀꯌꯥꯝ ꯀꯨꯏꯅ ꯂꯦꯟꯈꯤꯅꯤ ꯄꯨꯟꯁꯤ꯫ ꯂꯥꯛꯃꯤꯟꯅꯈꯤꯕ ꯃꯃꯥꯟꯅꯕꯁꯤꯡꯗ ꯐꯥꯎꯕ ꯇꯥꯛꯂꯝꯗ ꯃꯊꯟꯇ ꯃꯌꯨꯝ ꯍꯜꯂꯛꯈꯤ꯫ ꯍꯥꯟꯅꯒꯤ ꯃꯇꯧꯒꯨꯝ ꯐꯃꯨꯡꯗ ꯉꯥꯗꯨꯅ ꯂꯩꯃꯥꯏꯗ ꯐꯝꯂꯤ꯫ ꯃꯈꯣꯡ ꯅꯥꯝꯃ ꯁꯥꯡꯅ ꯇꯤꯡꯊꯣꯛ, ꯅꯥꯝꯃ ꯑꯃꯅ ꯇꯥꯁꯤꯟ, ꯃꯈꯨꯠ ꯌꯦꯠꯇ ꯇꯥꯁꯤꯜꯂꯤꯕ ꯈꯨꯎ ꯃꯈꯛꯇꯨꯗ ꯊꯝꯃꯤ꯫ ꯇꯥꯔꯛꯏ ꯊꯃꯣꯏꯗ ꯍꯦꯟꯅ ꯃꯩꯆꯥꯛ ꯍꯥꯞꯂꯛꯈꯤꯕ ꯋꯥꯍꯩꯁꯤꯡꯗꯣ꯫ ꯍꯔꯥꯎꯒꯗ꯭ꯔꯥ ꯅꯠꯇ꯭ꯔꯒ ꯀꯞꯀꯗ꯭ꯔꯥ ꯈꯟꯐꯝ ꯈꯪꯈꯤꯗꯕ ꯋꯥꯍꯩꯁꯤꯡꯗꯣ꯫ ꯃꯤꯀꯨꯞꯁꯤꯃꯛꯇꯪꯗꯁꯨ ꯇꯧꯐꯝ ꯈꯪꯗ ꯑꯌꯤꯡꯕ ꯑꯃꯗ ꯌꯦꯡꯗꯨꯅ ꯃꯆꯥ ꯈꯥꯏꯅ ꯇꯞꯅ ꯇꯞꯅ ꯅꯤꯡꯁꯤꯡꯅꯕ ꯍꯣꯠꯅꯩ꯫ ꯁꯥꯍꯨꯝ ꯑꯃꯗ ꯈꯣꯡ ꯂꯥꯎꯅ ꯂꯥꯎꯅ ꯊꯥꯡꯗꯨꯅ ꯂꯥꯛꯈꯤꯕꯅ ꯗꯦꯅꯤꯌꯦꯜꯒꯤ ꯃꯃꯥꯡ ꯂꯦꯞꯄꯤ꯫ ꯗꯦꯅꯤꯌꯦꯜꯅ, "ꯋꯥꯔꯤ ꯑꯃꯇ ꯁꯥꯟꯅꯁꯤ." "ꯀꯔꯤ ꯋꯥꯔꯤ?" "ꯏꯕꯥꯅꯤꯒꯤ ꯃꯔꯛꯇ ꯁꯥꯟꯅꯅꯤꯡꯉꯥꯏ ꯑꯣꯏꯕ ꯋꯥꯔꯤ ꯂꯩꯇꯦ." ꯗꯦꯅꯤꯌꯦꯜ ꯈꯣꯟꯖꯦꯜ ꯇꯞꯊꯔꯒ, "ꯃꯔꯨ ꯑꯣꯏꯕ ꯋꯥꯔꯤꯅꯤ ꯄꯣꯏꯔꯩ, ꯅꯪ ꯑꯩꯅ ꯍꯥꯏꯔꯤꯕꯁꯦ ꯑꯃꯨꯛꯇꯪ ꯇꯥꯈꯣ." ꯄꯣꯏꯔꯩ ꯁꯥꯎꯒꯠꯂꯛꯏ꯫ "ꯀꯔꯤ ꯃꯔꯨ ꯑꯣꯏꯕ ꯋꯥꯔꯤꯅꯣ? ꯅꯠꯇꯦ, ꯅꯪꯅ ꯁꯤꯗ ꯂꯥꯛꯏꯁꯤ ꯀꯩꯒꯤꯅꯣ? ꯅꯪꯒ ꯑꯩꯒ ꯀꯔꯤ ꯃꯔꯤ ꯂꯩꯅꯔꯤꯒꯦ?" "ꯅꯪ ꯁꯥꯎꯒꯠꯈꯤꯅꯨ ꯄꯣꯏꯔꯩ, ꯑꯩ ꯅꯪꯒꯤ ꯌꯨꯝꯗ ꯆꯪꯉꯨꯔꯦ, ꯏꯃꯥꯅ ꯁꯤꯗ ꯆꯠꯈꯤ ꯍꯥꯏꯕꯒꯤ ꯂꯥꯛꯄꯅꯤ." ꯄꯣꯏꯔꯩ ꯅꯣꯛꯅꯤꯡꯗꯕ ꯃꯤꯅꯣꯛ ꯑꯃ ꯆꯤꯡꯂꯞ ꯅꯣꯛꯂꯒ, "ꯑꯩꯒꯤ ꯃꯆꯦꯠ ꯇꯥꯅ ꯀꯥꯏꯔꯕ ꯌꯨꯝꯗꯣ ꯌꯦꯡꯂꯒ ꯅꯪ ꯀꯔꯦꯝꯅꯕ ꯂꯥꯛꯂꯤꯕ꯭ꯔꯥ?" "ꯅꯠꯇꯦ ꯄꯣꯏꯔꯩ, ꯋꯥꯈꯜꯗꯣ ꯂꯥꯟꯅ ꯆꯠꯈ꯭ꯔꯦ. ꯑꯩꯅ ꯍꯥꯏꯗꯤ..." "ꯌꯥꯔꯦ, ꯃꯈꯥ ꯇꯥꯔꯛꯑꯅꯨ. ꯍꯟꯗꯛꯃꯨꯛꯅ ꯀꯔꯤ ꯇꯧꯒꯦꯅ ꯍꯥꯏꯕꯅꯣ? ꯗꯤ ꯅꯕꯥꯅꯤ ꯑꯩꯒꯤ ꯄꯨꯟꯁꯤꯗ ꯁꯥꯟꯅꯕ ꯄꯦꯟꯗ꯭ꯔꯤꯕꯣ?" ꯍꯟꯗꯛꯃꯨꯛꯇꯤ ꯗꯦꯅꯤꯌꯦꯜ ꯈꯣꯟꯖꯦꯜ ꯈꯖꯤꯛ ꯀꯟꯈꯠꯂꯛꯏ꯫ "ꯄꯣꯏꯔꯩ, ꯌꯥꯔꯦ, ꯃꯈꯥ ꯇꯥꯔꯛꯂꯅꯨ. ꯑꯩꯅ ꯀꯩꯗꯧꯅꯨꯡꯗ ꯅꯪꯒꯤ ꯏꯃꯨꯡ ꯊꯨꯒꯥꯏꯒꯦ ꯍꯥꯏꯅ ꯈꯟꯈꯤꯕ ꯂꯩꯇꯦ. ꯅꯪ ꯅꯁꯥꯅ ꯅꯈꯣꯡꯅ ꯊꯣꯡꯅ ꯅꯁꯥꯒꯤ ꯌꯨꯝ ꯊꯨꯒꯥꯏꯖꯈꯤꯕꯅꯤ. ꯀꯔꯤꯒꯨꯝꯕ ꯗꯤꯌꯥꯅ ꯅꯨꯃꯤꯠꯇꯨꯗ ꯅꯪꯒꯤ ꯃꯇꯨꯡ ꯏꯜꯂꯛꯂꯝꯃꯕꯗꯤ ꯅꯪ ꯁꯤꯂꯩꯃꯕꯨ ꯏꯟꯊꯣꯛꯇꯕ ꯉꯝꯂꯝꯒꯗ꯭ꯔꯥ? ꯉꯁꯤ ꯅꯪꯅ ꯋꯥꯔꯤꯕ ꯑꯗꯨꯝꯅ ꯋꯥꯔꯝꯒꯗ꯭ꯔꯣ? ꯍꯥ, ꯋꯥꯔꯝꯂꯣꯏꯅꯦ? ꯅꯪ ꯋꯥꯔꯝꯂꯣꯏꯕ. ꯃꯥꯒꯤ ꯋꯥꯈꯜ ꯃꯆꯦꯠ ꯑꯃꯐꯥꯎ ꯈꯜꯂꯝꯃꯣꯏ ꯅꯠꯇ꯭ꯔꯣ?" ꯄꯣꯏꯔꯩ ꯇꯨꯃꯤꯟ ꯂꯩ, ꯗꯦꯅꯤꯌꯦꯜꯕꯨ ꯁꯪꯇ꯭ꯔꯤꯛ ꯌꯦꯡꯂꯒ ꯗꯦꯅꯤꯌꯦꯜꯗꯤ ꯃꯈꯥꯃꯨꯛꯁꯨ ꯇꯥꯔꯛꯂꯤ꯫ "ꯅꯪ ꯑꯃꯗꯤ ꯁꯤꯂꯩꯃꯒꯤ ꯌꯨꯝꯕꯥꯟ ꯄꯨꯟꯁꯤ ꯀꯥꯏꯗꯅꯕ ꯏꯁꯥꯅ ꯄꯥꯝꯗ ꯗꯤꯌꯥꯕꯨ ꯑꯩꯒꯤ ꯄꯨꯟꯁꯤꯗ ꯄꯨꯁꯤꯟꯈꯤꯕꯅꯤ. ꯃꯁꯤ ꯄꯨꯝꯅꯃꯛꯁꯦ ꯑꯩꯅ ꯁꯤꯂꯩꯕ ꯅꯨꯡꯁꯤꯔꯨꯕꯒꯤꯅꯤ." "ꯀꯔꯤꯕ?" "ꯍꯣꯏ, ꯑꯩ ꯃꯥꯕꯨ ꯅꯨꯡꯁꯤꯌꯦ. ꯅꯪ ꯍꯥꯟꯅ ꯈꯪꯕ ꯅꯠꯇ꯭ꯔꯥ? ꯃꯥꯒꯤ ꯄꯨꯟꯁꯤꯅ ꯅꯨꯡꯉꯥꯏꯅ ꯂꯩꯕꯗꯣ ꯄꯥꯝꯕꯒꯤꯗꯃꯛ ꯑꯩꯅ ꯐꯤꯔꯦꯞꯇꯣ ꯂꯧꯈꯤꯕꯅꯤ. ꯑꯗꯨꯕꯨ ꯑꯩꯒꯤ ꯐꯤꯔꯦꯞ ꯊꯦꯡꯈ꯭ꯔ ꯃꯥꯜꯂꯦ. ꯑꯩꯅ ꯗꯤꯌꯥꯒꯤ ꯑꯄꯥꯝꯕꯗ ꯑꯌꯥꯕ ꯄꯤꯕ ꯃꯤꯀꯨꯞꯇꯗꯤ ꯅꯕꯥꯅꯤꯒꯤ ꯄꯨꯟꯁꯤꯗꯤ ꯃꯆꯦꯠ ꯇꯥꯔꯝꯂꯦ." ꯄꯣꯏꯔꯩ ꯃꯄꯤ ꯏꯔꯥ ꯆꯦꯜꯂꯛꯂꯦ, ꯈꯨꯗꯨꯝ ꯆꯦꯠꯅ ꯇꯥꯁꯤꯜꯂꯒ ꯃꯁꯥꯅ ꯃꯁꯥꯕꯨ ꯐꯥꯊꯖꯅꯕ ꯍꯣꯠꯅꯩ꯫ ꯗꯦꯅꯤꯌꯦꯜꯁ ꯈꯣꯟꯖꯦꯜ ꯑꯣꯜꯂꯛꯏ, ꯇꯅꯤꯛ ꯇꯅꯤꯛ꯫ "ꯑꯩ ꯇꯁꯦꯡꯅ ꯈꯪꯂꯨꯗꯦ. ꯅꯨꯃꯤꯠꯇꯨꯒꯤ ꯃꯇꯨꯡ ꯅꯈꯣꯏ ꯑꯅꯤꯒꯤ ꯄꯨꯟꯁꯤꯗ ꯀꯔꯤ ꯊꯣꯛꯂꯤ ꯍꯥꯏꯕ ꯑꯩ ꯍꯟꯅ ꯌꯦꯡꯂꯨꯗ꯭ꯔꯦ. ꯑꯩꯅ ꯈꯟꯈꯤꯕꯗꯤ ꯀꯔꯤꯒꯨꯝꯕ ꯑꯩꯅ ꯗꯤꯌꯥꯒꯤ ꯄ꯭ꯔꯄꯣꯖꯦꯜ ꯑꯦꯛꯁꯦꯞ ꯇꯧꯔꯕꯗꯤ ꯅꯪꯒꯤ ꯄꯨꯟꯁꯤꯗ ꯃꯥꯅ ꯌꯦꯠꯂꯔꯣꯏ. ꯃꯥꯅ ꯌꯦꯠꯂꯛꯇ꯭ꯔꯕꯗꯤ ꯅꯪꯒ ꯁꯤꯂꯩꯃꯒꯤ ꯄꯨꯟꯁꯤ ꯏꯪꯅ ꯄꯥꯟꯒꯅꯤ. ꯑꯗꯨꯕꯨ ꯄꯨꯝꯅꯃꯛꯇꯣ ꯈꯟꯖꯕ ꯈꯛꯇ ꯑꯣꯏꯔꯝꯂꯦ. ꯅꯨꯃꯤꯠ ꯈꯔꯅꯤꯒꯤ ꯃꯃꯥꯡꯗ ꯑꯩ ꯏꯅꯦ ꯑꯃ ꯃꯁꯥ ꯉꯝꯂꯛꯇꯕꯒꯤ ꯍꯣꯁꯄꯤꯇꯥꯜꯗ ꯆꯠꯂꯨꯏ. ꯂꯟꯆꯦꯟꯕꯅ ꯄꯨꯔꯤꯕ ꯍꯣꯁꯄꯤꯇꯥꯜꯗꯨꯗꯅꯤ. ꯅꯪꯅ ꯑꯣꯏꯔꯤꯕ ꯐꯤꯕꯝꯁꯤꯗ ꯃꯈꯣꯏꯅ ꯋꯥꯐꯝꯁꯦ ꯅꯪꯉꯣꯟꯗ ꯍꯥꯏꯔꯝꯈꯤꯔꯣꯏ ꯈꯪꯂꯦ. ꯑꯗꯨꯕꯨ ꯋꯥꯐꯝꯁꯦ ꯅꯪ ꯈꯪꯗꯕ ꯌꯥꯗꯦ. ꯅꯪꯅꯤ ꯃꯔꯨꯗꯤ." ꯄꯣꯏꯔꯩ ꯉꯛꯅ, "ꯀꯔꯤ ꯋꯥꯐꯝ? ꯑꯩꯅ ꯈꯪꯗꯕ ꯀꯔꯤ ꯋꯥꯐꯝ?" "ꯁꯤꯂꯩꯃꯒꯤ ꯂꯩꯐꯝ, ꯃꯥ ꯀꯔꯤ ꯐꯤꯕꯝꯗ ꯂꯩꯔꯤ ꯍꯥꯏꯕ." ꯄꯣꯏꯔꯩ ꯁꯝꯖꯤꯟꯅꯅ ꯂꯩꯔꯝꯕ ꯄꯤꯁꯨꯝꯗꯣ ꯈꯪꯍꯧꯗꯦ ꯂꯥꯞꯊꯣꯛꯈꯤꯕ ꯗꯦꯅꯤꯌꯦꯜꯒꯤ ꯁꯒꯟ ꯑꯅꯤ ꯄꯥꯏꯔꯒ ꯇꯍꯥ ꯉꯥꯏꯉꯝꯗ꯭ꯔꯕꯒꯨꯝꯅ, "ꯍꯥ, ꯃꯆꯥꯊꯣꯏꯕꯣ, ꯃꯆꯥꯊꯣꯏꯒꯤ ꯂꯩꯐꯝ ꯍꯥꯏꯕ ꯅꯠꯇ꯭ꯔꯥ?" ꯗꯦꯅꯤꯌꯦꯜ ꯃꯀꯣꯛ ꯅꯣꯝꯂꯛꯏ꯫ "ꯃꯥ ꯀꯥꯏꯗ ꯂꯩꯒꯦ? ꯅꯪ ꯈꯪꯉꯦ ꯍꯥꯏꯕꯗꯥꯏ. ꯃꯥ ꯀꯥꯏꯗ ꯂꯩꯒꯦ? ꯁꯤ ꯍꯥꯏꯔꯛꯑꯣ ꯗꯦꯅꯤꯌꯦꯜ, ꯇꯨꯃꯤꯟ ꯂꯩꯁꯤꯟꯒꯅꯨ. ꯍꯥꯏꯔꯛꯑꯣꯕ." "ꯄ꯭ꯔꯤꯇꯤꯅꯥ ꯍꯣꯏꯗ." "ꯄ꯭ꯔꯤꯇꯤꯅꯥ ꯍꯣꯏꯗ?" "ꯑꯗꯨꯕꯨ ꯃꯥꯅ ꯂꯩꯔꯤꯕ ꯐꯤꯕꯝꯗꯨꯗꯤ..." ꯄꯣꯏꯔꯩ ꯃꯁꯥꯗꯨ ꯃꯤꯄꯥꯏꯕ ꯄꯣꯛꯂꯛꯏ꯫ ꯃꯄꯤ ꯏꯔꯥ ꯆꯦꯜꯂꯝꯕꯗꯩ ꯇꯞꯅ ꯈꯖꯥꯏ ꯊꯛꯇ ꯁꯤꯟꯊꯔꯛꯂꯦ꯫ "ꯃꯥꯒꯤ ꯀꯔꯤ ꯐꯤꯕꯝ?" ꯗꯦꯅꯤꯌꯦꯜꯅ ꯄꯣꯏꯔꯩꯕꯨ ꯌꯦꯡꯗꯨꯅ ꯑꯁꯦꯡꯕ ꯄꯨꯝꯕꯗꯣ ꯇꯞꯅ ꯇꯞꯅ ꯍꯥꯏꯔꯛꯂꯦ꯫ "ꯋꯥꯐꯝꯁꯦ ꯑꯩ ꯀꯔꯝꯅ ꯅꯉꯣꯟꯗ ꯍꯥꯏꯒꯅꯤ ꯍꯥꯏꯕ ꯈꯪꯗꯦ. ꯑꯗꯨꯕꯨ ꯍꯥꯏꯗꯕꯗꯤ ꯌꯥꯗꯦ. ꯁꯤꯂꯩꯃ ꯀꯤꯗꯅꯤ ꯄꯦꯁꯦꯟꯠꯅꯤ." ꯄꯣꯏꯔꯩ ꯃꯁꯥꯗꯨ ꯁ꯭ꯋꯥꯏ ꯂꯥꯎꯏ꯫ ꯃꯥꯅ ꯇꯥꯔꯤꯕ ꯈꯔꯗꯨ ꯑꯁꯦꯡꯕ ꯅꯠꯇ꯭ꯔꯕꯒꯨꯝꯅ ꯉꯥꯏꯍꯥꯛ ꯇꯔꯪ ꯑꯃꯗ ꯗꯦꯅꯤꯌꯦꯜꯕꯨ ꯌꯦꯡꯂꯒ ꯂꯩ꯫ "ꯃꯥꯒꯤ ꯃꯁꯥ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯁꯣꯛꯆꯟꯈ꯭ꯔꯦ. ꯑꯩꯅ ꯃꯥꯒꯤ ꯃꯔꯝꯗ ꯈꯪꯂꯛꯄ ꯅꯨꯃꯤꯠꯇꯣ ꯃꯥꯒꯤ ꯗꯥꯏꯂꯥꯏꯁꯤꯁꯀꯤꯗꯃꯛ ꯊꯧꯔꯥꯡ ꯇꯧꯔꯝꯕ ꯃꯇꯥꯡꯅꯤ. ꯍꯧꯖꯤꯛꯇꯤ ꯇꯧꯈ꯭ꯔꯦ. ꯑꯩ ꯗꯣꯛꯇꯔꯗꯨꯒꯁꯨ ꯎꯅꯔꯦ. ꯗꯥꯏꯂꯥꯏꯁꯤꯁꯅ ꯌꯥꯒꯗꯕ ꯃꯥꯟꯗ꯭ꯔꯦ ꯍꯥꯏꯅꯁꯨ ꯍꯥꯏꯔꯛꯏ. ꯑꯗꯨꯅ ꯃꯣꯏꯁꯨ ꯑꯊꯨꯕꯗ ꯀꯤꯗꯅꯤ ꯇ꯭ꯔꯥꯟꯁꯄ꯭ꯂꯥꯟꯠ ꯇꯧꯅꯕ ꯈꯟꯅꯔꯤ ꯍꯥꯏ."
ꯍꯧꯖꯤꯛ ꯐꯥꯎꯔꯛꯂꯤꯕ ꯏꯍꯨꯜꯗꯣ ꯀꯔꯤꯅꯣ ꯍꯥꯏꯕ ꯈꯟꯗꯣꯛꯐꯝ ꯈꯪꯗ꯭ꯔꯦ ꯄꯣꯏꯔꯩ ꯅꯨꯄꯤ ꯃꯥꯒꯤ ꯃꯐꯝ ꯑꯃ ꯈꯪꯕꯒꯤ ꯍꯔꯥꯎꯒꯗꯧꯔꯤꯕ꯭ꯔꯥ ꯅꯠꯇ꯭ꯔꯒꯅ ꯃꯥꯒꯤ ꯃꯔꯝꯗ ꯇꯝꯃꯛꯂꯤꯕ ꯄꯥꯎꯗꯨꯅ ꯃꯔꯝ ꯑꯣꯏꯔꯒ ꯀꯞꯀꯗꯧꯔꯤꯕ꯭ꯔꯥ ꯆꯩꯅꯥ ꯃꯁꯤꯡ ꯍꯦꯟꯒꯠꯂꯛꯏ ꯇꯞꯅ ꯇꯞꯅ ꯑꯣꯟꯈꯠꯂꯛꯂꯤꯕ ꯃꯩꯆꯥꯛꯇꯣ ꯍꯦꯟꯃꯟꯈ꯭ꯔꯦ ꯁꯨꯝ ꯎꯪꯗꯨꯅ ꯐꯝꯂꯝꯕꯗꯩ ꯈꯣꯟꯖꯦꯜ ꯄꯤꯛꯅ ꯀꯞꯄꯛꯂꯦ ꯄꯣꯏꯔꯩ ꯃꯥ ꯊꯥꯖꯕꯁꯨ ꯉꯝꯗ꯭ꯔꯦ ꯀꯔꯝꯅꯗꯤ ꯊꯥꯖꯒꯅꯤ ꯅꯣꯡꯃꯇ ꯑꯋꯥꯕ ꯎꯊꯣꯛꯇ ꯃꯥꯒꯤ ꯃꯤꯠꯃꯥꯡꯗ ꯂꯩꯈꯤ ꯑꯗꯨꯒ ꯉꯁꯤꯅ ꯍꯛꯆꯥꯡꯒꯤ ꯀꯌꯥꯠ ꯑꯃ ꯌꯥꯗ꯭ꯔꯗꯨꯅ ꯍꯤꯡꯕ ꯆꯪꯕꯒꯤ ꯂꯪꯗꯥꯏꯗ ꯂꯩꯔꯤ ꯍꯥꯏꯅ ꯍꯥꯏꯔꯛꯂꯕꯗ ꯀꯔꯝ ꯊꯥꯖꯕ ꯉꯝꯒꯅꯤ ꯑꯗꯨꯕꯨ ꯊꯥꯖꯗꯕ ꯉꯝꯒꯗꯧꯔꯤꯕ꯭ꯔꯥ ꯃꯗꯨꯃꯁꯨ ꯃꯥ ꯉꯝꯗ꯭ꯔꯤ ꯅꯨꯄꯤ ꯃꯥꯅ ꯃꯅꯥꯛꯇ ꯂꯩꯔꯤꯉꯩ ꯇꯣꯏꯅ ꯅꯥꯕ ꯃꯁꯥ ꯁꯣꯟꯕ ꯇꯠꯇꯅ ꯋꯥꯟꯊꯕ ꯀꯌꯥ ꯊꯦꯡꯅꯈꯤꯕ ꯃꯔꯝꯅ ꯋꯥꯐꯝꯗꯣ ꯈꯖꯤꯛ ꯈꯖꯤꯛꯇꯒꯤ ꯊꯥꯖꯔꯛꯂꯦ ꯍꯧꯈꯤꯕꯗ ꯑꯣꯏꯈꯤꯕ ꯃꯇꯧꯁꯤꯡꯅ ꯍꯦꯟꯅ ꯑꯋꯥꯕꯁꯨ ꯄꯤꯔꯔꯤ ꯃꯇꯥꯡꯗꯨꯗ ꯃꯥꯒꯤ ꯐꯣꯟꯗꯣ ꯈꯤꯡꯂꯛꯏ ꯑꯗꯨꯕꯨ ꯃꯥ ꯄꯥꯏꯈꯠꯂꯨꯕ ꯇꯧꯗꯦ ꯑꯗꯨꯃꯛ ꯈꯤꯡꯍꯟꯗꯨꯅ ꯊꯝꯃꯤ ꯑꯃꯨꯛꯀꯁꯨ ꯇꯧꯔꯛꯏ ꯐꯣꯟꯗꯣ ꯍꯟꯗꯛꯃꯨꯛꯇꯤ ꯇꯞꯅ ꯄꯥꯏꯈꯠꯂꯒ ꯃꯅꯥꯀꯣꯡ ꯃꯌꯥ ꯊꯝꯃꯤ ꯕ꯭ꯔꯤꯖꯦꯁꯅꯤ ꯀꯥꯏ ꯂꯩꯒꯦ ꯅꯪ ꯄꯣꯏꯔꯩ ꯈꯣꯟꯖꯦꯜ ꯊꯣꯛꯄ ꯊꯣꯛꯇꯕꯣꯏ ꯈꯨꯝꯃꯛꯏ ꯌꯨꯝꯗ ꯅꯪꯗꯤ ꯀꯃꯥꯏꯅ ꯀꯩꯗꯧꯔꯒꯦ ꯑꯩꯈꯣꯏꯗꯁꯨ ꯀꯩꯝꯇ ꯍꯥꯏꯔꯝꯗꯦ ꯅꯪ ꯇꯧꯔꯤꯕ ꯑꯩ ꯏꯁꯥ ꯈꯔ ꯅꯨꯡꯉꯥꯏꯔꯛꯇ꯭ꯔꯕ ꯑꯗꯨꯅ ꯍꯜꯂꯦ ꯅꯣꯏꯗ ꯍꯥꯏꯔꯒ ꯌꯦꯠꯅꯤꯡꯗꯗꯨꯅ ꯇꯧꯕꯅꯤ ꯕ꯭ꯔꯤꯖꯦꯁ ꯀꯩꯀꯩꯅꯣ ꯃꯔꯨꯝ ꯁꯣꯜꯂꯒ ꯑꯃꯨꯛ ꯍꯥꯏꯔꯛꯏ ꯑꯗꯣ ꯍꯧꯖꯤꯛꯇꯤ ꯀꯃꯥꯏꯅ ꯇꯧꯔꯒꯦ ꯀꯩ ꯑꯣꯏꯅ ꯅꯨꯡꯉꯥꯏꯔꯛꯇ꯭ꯔꯤꯅꯣꯕ ꯑꯩꯈꯣꯏ ꯂꯥꯛꯎꯔꯣ ꯌꯥꯅꯤꯗ ꯂꯥꯛꯑꯅꯨ ꯀꯩꯁꯨ ꯇꯧꯕ ꯅꯠꯇꯦ ꯀꯣꯛ ꯈꯖꯤꯛ ꯆꯤꯛꯄꯒꯤꯅꯤ ꯀꯩꯁꯨ ꯇꯧꯗꯦ ꯍꯥꯏꯔꯛꯂꯕꯗ ꯐꯖꯅ ꯂꯩꯔꯣ ꯍꯥꯏꯔꯝꯂꯒ ꯀꯣꯜꯗꯨ ꯊꯝꯈ꯭ꯔꯦ ꯐꯣꯟ ꯊꯝꯈ꯭ꯔꯕꯗ ꯄꯣꯏꯔꯩ ꯐꯝꯂꯝꯕꯗꯩ ꯍꯧꯒꯠꯂꯛꯏ ꯃꯄꯤꯗꯨ ꯁꯠ ꯁꯠ ꯇꯩꯊꯣꯛꯇꯨꯅ ꯇꯦꯕꯜ ꯃꯊꯛꯇ ꯂꯩꯔꯤꯕ ꯒꯥꯔꯤ ꯁꯣꯗꯨ ꯄꯥꯏꯗꯨꯅ ꯊꯣꯔꯛꯂꯦ ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝꯒꯤ ꯂꯥꯏꯗꯨꯛ ꯊꯥꯂꯝꯃꯤ ꯁꯅꯥꯇꯣꯝꯕꯤ ꯃꯆꯥꯅ ꯆꯠꯊꯣꯛꯂꯨꯕꯒꯤ ꯃꯐꯤ ꯄꯧꯍꯣꯡꯗ ꯒꯥꯔꯤ ꯃꯅꯥꯛ ꯇꯝꯅ ꯆꯪꯁꯤꯟꯈꯤꯕꯗꯨꯗ ꯋꯥꯍꯪ ꯇꯧꯔꯛꯏ ꯊꯣꯏꯕ ꯀꯗꯥꯏꯗꯅꯣ ꯊꯦꯡꯂꯤꯅꯦ ꯅꯪꯕꯣ ꯍꯌꯦꯡ ꯑꯣꯏ ꯆꯠꯂꯣꯗꯅ ꯃꯃꯥꯅ ꯍꯥꯏꯔꯤꯗꯣ ꯇꯥꯅ ꯇꯥꯁꯤꯟꯅꯗꯦ ꯒꯥꯔꯤꯗ ꯀꯥꯈꯠꯈ꯭ꯔꯦ ꯑꯩ ꯊꯦꯡꯂꯛꯄ ꯇꯝꯕ ꯉꯝꯗꯦ ꯏꯃꯥ ꯕꯕꯥꯒ ꯏꯃꯥꯒ ꯆꯥꯛ ꯆꯥꯊꯣꯛꯄꯤꯔꯝꯃꯨ ꯋꯥꯍꯩꯁꯤꯡꯗꯨ ꯍꯥꯏꯔꯝꯂꯒ ꯒꯥꯔꯤ ꯊꯧꯗꯣꯛꯈ꯭ꯔꯦ ꯁꯅꯥꯇꯣꯝꯕꯤꯅ ꯋꯥꯍꯩ ꯑꯃꯁꯨ ꯃꯈꯥ ꯇꯥꯅ ꯍꯥꯏꯕ ꯅꯪꯍꯧꯗ꯭ꯔꯦ ꯁꯨꯃꯥꯡ ꯃꯌꯥꯏꯗꯨꯗ ꯂꯦꯞꯇꯨꯅ ꯃꯆꯥꯒꯤ ꯃꯥꯏꯀꯩ ꯌꯦꯡꯍꯧꯔꯤ ꯄꯣꯏꯔꯩ ꯒꯥꯔꯤꯗꯨ ꯆꯨꯝꯗ꯭ꯔꯤꯡ ꯊꯧꯔꯛꯇꯨꯅ ꯃꯥꯅ ꯂꯥꯛꯂꯤꯕ ꯃꯐꯝꯗꯨ ꯌꯧꯔꯦ ꯒꯥꯔꯤꯗꯨ ꯒꯦꯠꯇꯒꯤ ꯈꯔ ꯆꯠꯊꯣꯛꯂꯒ ꯈꯥꯝꯃꯤ ꯒꯥꯔꯤꯗꯒꯤ ꯀꯨꯝꯊꯕꯗꯨ ꯇꯧꯗꯦ ꯃꯅꯨꯡꯗꯨꯗ ꯑꯗꯨꯃꯛ ꯐꯝꯂꯒ ꯊꯣꯡꯒꯥꯜ ꯑꯃꯗ ꯃꯨꯟꯅ ꯌꯦꯡꯗꯨꯅ ꯂꯩ ꯑꯇꯩ ꯑꯇꯣꯞꯄ ꯃꯐꯝꯗ ꯂꯥꯛꯄ ꯅꯠꯇꯦ ꯄ꯭ꯔꯤꯇꯤꯅꯥꯒꯤ ꯌꯨꯝꯅꯤ ꯅꯨꯄꯤ ꯃꯥꯕꯨ ꯎꯅꯤꯡꯕꯅ ꯈꯟꯊꯔꯨꯕ ꯇꯧꯗ ꯃꯐꯝꯗꯨ ꯇꯝꯅ ꯂꯥꯛꯈꯤꯕꯅꯤ ꯄꯨꯝꯃꯝ ꯃꯝꯂꯦ ꯃꯥꯅ ꯃꯐꯝꯗꯨ ꯌꯧꯕꯗ ꯑꯗꯨꯕꯨ ꯀꯥꯡꯂꯦꯟ ꯑꯣꯏꯕꯅ ꯃꯤꯗꯤ ꯑꯗꯨꯃꯛ ꯂꯩꯔꯝꯂꯤ ꯃꯥꯝꯇꯣꯞꯇ ꯏꯁꯩ ꯇꯧꯕꯒꯤ ꯃꯈꯣꯜꯁꯨ ꯏꯅꯛ ꯅꯛꯅ ꯑꯍꯧꯕ ꯃꯈꯣꯜꯗ ꯇꯥꯔꯤ ꯄꯣꯏꯔꯩ ꯋꯥꯈꯜ ꯑꯃꯗ ꯁꯤꯂꯩꯕ ꯑꯃꯨꯛꯇꯪ ꯑꯣꯏꯔꯕꯁꯨ ꯎꯕ ꯐꯪꯂꯗꯤ ꯈꯟꯅ ꯉꯥꯏꯔꯤ ꯇꯥꯏꯂꯥ ꯍꯟꯈ꯭ꯔꯕꯗ ꯁꯤꯂꯩ ꯄ꯭ꯔꯤꯇꯤꯅꯥ ꯃꯈꯣꯏ ꯑꯅꯤꯅ ꯀꯣꯏꯆꯦꯟ ꯆꯦꯟꯗꯨꯅ ꯊꯕꯛꯁꯤꯡꯗꯨ ꯇꯧꯔꯤ ꯃꯁꯥꯒ ꯉꯝꯗꯕꯒ ꯁꯤꯂꯩꯕꯨ ꯊꯕꯛ ꯌꯥꯎꯍꯟꯗꯅꯕꯗꯤ ꯍꯥꯏꯕꯅꯤ ꯑꯗꯨꯕꯨ ꯁꯤꯂꯩ ꯇꯨꯃꯤꯟꯅ ꯃꯊꯟꯗ ꯂꯩꯕ ꯍꯩꯅꯗꯦ ꯏꯋꯥ ꯋꯥꯗꯕ ꯊꯕꯛ ꯑꯣꯏꯅ ꯇꯧꯍꯜꯂꯤ ꯊꯕꯛ ꯇꯧꯒꯗꯕ ꯂꯣꯏꯔꯕꯗ ꯑꯅꯤꯗꯣ ꯑꯃꯨꯛ ꯃꯥꯗꯣꯛꯂꯣꯝꯗ ꯂꯥꯛꯂꯒ ꯃꯌꯥꯝ ꯂꯥꯡꯂꯤꯕꯗꯣ ꯌꯦꯡꯂꯤ ꯁꯤꯂꯩ ꯉꯁꯤꯗꯤ ꯃꯌꯥꯝꯅ ꯂꯥꯡꯕꯗꯣ ꯎꯔꯒ ꯃꯥꯁꯨ ꯅꯣꯡꯃ ꯅꯣꯛꯅ ꯌꯦꯡꯖꯩ ꯏꯁꯩ ꯁꯛꯂꯤꯕ ꯅꯨꯄꯤꯁꯤꯡꯗꯨꯒꯤ ꯃꯇꯨꯡ ꯏꯟꯅ ꯃꯥꯁꯨ ꯍꯩꯕꯣꯏ ꯍꯩꯇꯕꯣꯏ ꯈꯨꯕꯥꯛ ꯀꯇꯥꯟ ꯊꯥꯗꯨꯅ ꯁꯛꯂꯤ ꯄ꯭ꯔꯤꯇꯤꯅꯥꯅ ꯅꯥꯀꯟꯗꯒꯤ ꯅꯣꯛꯃꯤ ꯌꯦꯡꯂꯒ ꯁꯤꯂꯩꯒꯤ ꯃꯅꯥꯀꯣꯡ ꯃꯌꯥꯗ ꯌꯥꯝ ꯍꯩꯔꯦ ꯃꯊꯪꯗꯗꯤ ꯅꯪꯁꯨ ꯌꯥꯎꯍꯜꯂꯅꯤ ꯁꯤꯂꯩ ꯅꯣꯛꯂꯒ ꯄ꯭ꯔꯤꯇꯤꯅꯥꯒꯤ ꯅꯥꯀꯣꯡ ꯃꯌꯥ ꯆꯪꯁꯤꯜꯂꯛꯇꯨꯅ ꯍꯥꯏꯔꯛꯏ ꯍꯣꯏ ꯑꯩ ꯃꯟꯗꯤꯂꯥ ꯄꯥꯏꯔꯒ ꯑꯝꯇ ꯁꯛꯊꯒꯦ ꯑꯅꯤꯗꯨ ꯄꯨꯟꯅ ꯅꯣꯛꯃꯤꯟꯅꯩ ꯃꯇꯝꯗꯤ ꯁꯨꯝ ꯍꯧꯈꯤꯕꯅ ꯄꯨꯡꯗꯨ ꯐꯅꯌꯥꯝ ꯊꯦꯡꯖꯤꯟꯈ꯭ꯔꯦ ꯇꯧꯒꯗꯕ ꯂꯥꯏꯒꯤ ꯊꯧꯔꯝꯁꯤꯡꯗꯨ ꯂꯣꯏꯁꯤꯜꯂꯛꯂꯕꯗ ꯇꯤꯜꯂꯝꯕ ꯃꯤꯌꯥꯝꯁꯨ ꯇꯞꯅ ꯍꯟꯅꯈꯤꯗꯨꯅ ꯏꯁꯤꯛ ꯁꯤꯛꯂꯛꯂꯦ ꯅꯣꯡꯉꯥꯟꯕꯗꯒꯤ ꯃꯔꯥꯡ ꯂꯥꯡꯗꯨꯅ ꯉꯥꯏꯍꯥꯛꯇ ꯄꯣꯊꯥꯗ ꯊꯕꯛ ꯇꯧꯅꯔꯨꯕꯅ ꯋꯥꯅꯔꯗꯨꯅ ꯃꯁꯥ ꯃꯁꯥꯒꯤ ꯐꯃꯨꯡ ꯆꯪꯅꯈ꯭ꯔꯦ ꯁꯤꯂꯩꯁꯨ ꯃꯥꯒꯤ ꯗꯥꯏꯂꯥꯏꯁꯤꯁꯀꯤꯗꯃꯛ ꯄ꯭ꯔꯤꯇꯤꯅꯥꯅ ꯌꯦꯡꯕꯤꯔꯝꯗꯨꯅ ꯇꯨꯝꯊꯈ꯭ꯔꯦ ꯁꯣꯝꯗ ꯄꯣꯏꯔꯩꯗꯤ ꯉꯁꯥꯏ ꯆꯪꯂꯛꯄꯗꯒꯤ ꯂꯩꯔꯛꯄꯅ ꯍꯧꯖꯤꯛ ꯐꯥꯎꯕ ꯃꯆꯤ ꯂꯦꯡꯗ ꯑꯗꯨꯃꯛ ꯂꯩꯔꯤ ꯁꯨꯝ ꯐꯝꯂꯝꯕꯗꯒꯤ ꯍꯪꯒꯠ ꯍꯟꯗꯥ ꯆꯠꯂꯤ ꯃꯌꯨꯝꯗꯒꯤ ꯀꯣꯜꯁꯨ ꯃꯁꯤꯡ ꯈꯪꯗ꯭ꯔꯕꯅꯤ ꯇꯧꯔꯛꯄ
ꯒꯥꯔꯤꯗ ꯃꯁꯥꯗꯣ ꯈꯔ ꯉꯥꯊꯔꯞ ꯇꯧꯅ ꯂꯦꯞꯂꯝꯕꯅꯤ ꯑꯗꯨꯕꯨ ꯑꯃꯨꯛꯁꯨ ꯂꯥꯛꯄ ꯀꯣꯜꯗꯣ ꯍꯟꯗꯛꯃꯨꯛꯇꯤ ꯇꯞꯅ ꯄꯥꯏꯈꯠꯂꯤ ꯀꯔꯤꯅꯣ ꯊꯣꯏꯕ ꯍꯧꯖꯤꯛꯄꯨ ꯄꯨꯡ ꯀꯌꯥ ꯇꯥꯔꯒꯦ ꯅꯠꯇꯦ ꯌꯨꯝꯗ ꯅꯃꯥ ꯅꯄꯥ ꯑꯅꯤꯈꯛ ꯇꯔꯛ ꯂꯩꯍꯧꯔꯤ ꯍꯥꯏꯕꯁꯤꯕꯨ ꯅꯪ ꯀꯥꯎꯔꯕ꯭ꯔꯣ ꯑꯍꯟ ꯊꯪꯗ ꯅꯈꯣꯏꯅ ꯑꯩꯈꯣꯏꯁꯤꯕꯨ ꯁꯨꯛ ꯌꯥꯝꯅ ꯋꯥꯍꯜꯂꯤꯕꯁꯤꯕꯨ ꯀꯔꯤꯒꯤꯅꯣ ꯍꯥꯏꯕꯅꯤ ꯃꯃꯥꯅ ꯑꯃꯨꯛ ꯅꯥꯀꯟꯗ ꯍꯥꯏꯔꯤꯕꯗꯣ ꯇꯥꯔꯛꯏ ꯀꯗꯥꯏꯗ ꯂꯩꯒꯦ ꯍꯪꯕꯤꯌꯨꯕ ꯃꯇꯝꯁꯦ ꯊꯦꯡꯂꯦ ꯌꯨꯝꯗ ꯍꯜꯂꯛꯑꯣ ꯍꯥꯏꯕꯤꯌꯨ ꯄꯣꯏꯔꯩ ꯈꯨꯕꯤꯒ ꯈꯨꯗꯣꯝꯕꯤꯒ ꯅꯈꯥꯡꯗꯣ ꯍꯥꯏꯐꯦꯠ ꯄꯥꯏꯁꯤꯜꯂꯒ ꯇꯞꯂꯞꯅ ꯂꯥꯛꯑꯒꯦ ꯋꯥꯍꯩꯗꯣ ꯍꯥꯏꯔꯝꯂꯒ ꯃꯥꯅ ꯑꯣꯏꯅ ꯀꯛꯈ꯭ꯔꯦ ꯍꯥꯡꯂꯛꯂꯔꯣꯏꯗꯕ ꯒꯦꯠ ꯑꯗꯨꯗ ꯑꯔꯣꯏꯕ ꯑꯣꯏꯅ ꯑꯃꯨꯛꯇꯪ ꯌꯦꯡꯂꯝꯂꯒ ꯃꯇꯨꯡꯗ ꯒꯥꯔꯤꯗ ꯀꯥꯈꯠꯈ꯭ꯔꯦ ꯃꯌꯨꯝ ꯇꯝꯅ ꯊꯧꯈ꯭ꯔꯦ ꯃꯊꯪꯒꯤ ꯅꯨꯃꯤꯠꯅꯤ ꯊꯦꯡꯅ ꯇꯨꯝꯈꯤꯕ ꯑꯣꯏꯕꯅ ꯄꯣꯏꯔꯩ ꯄꯨꯡ 8 ꯇꯥꯔ ꯐꯥꯎ ꯃꯤꯀꯞ ꯊꯣꯛꯇ꯭ꯔꯤ ꯃꯁꯥꯅ ꯍꯧꯒꯠꯂꯛꯇꯕꯗ ꯁꯅꯥꯇꯣꯝꯕꯤ ꯆꯥ ꯀꯞ ꯑꯃ ꯄꯥꯏꯔꯒ ꯃꯆꯥꯒꯤ ꯀꯥ ꯇꯝꯅ ꯂꯥꯛꯏ ꯃꯃꯧꯒꯤ ꯐꯃꯨꯡꯗ ꯉꯔꯥꯡ ꯆꯠꯂꯨꯕꯒꯤ ꯐꯩꯖꯣꯝ ꯄꯨꯝꯌꯥꯠꯇꯨ ꯐꯥꯎꯕ ꯍꯣꯡꯗꯣꯛꯇ ꯃꯁꯥꯗ ꯄꯨꯂꯞ ꯎꯞꯁꯤꯜꯂ ꯇꯨꯝꯂꯝꯕꯗꯣ ꯎꯕꯗ ꯉꯥꯏꯍꯥꯛ ꯃꯨꯟꯅ ꯌꯦꯡꯂꯨꯏ ꯑꯋꯥꯕ ꯁꯣꯔ ꯑꯃ ꯍꯣꯟꯊꯩ ꯃꯆꯥꯕꯨ ꯍꯧꯗꯣꯛꯏ ꯊꯣꯏꯕ ꯊꯣꯏꯕꯧ ꯇꯥꯕ꯭ꯔꯣ ꯁꯦ ꯍꯧꯒꯠꯂꯣꯅꯦ ꯅꯨꯃꯤꯠꯁꯦ ꯌꯧꯔꯦꯅꯦ ꯅꯪꯕꯣ ꯃꯁꯥꯗꯣ ꯂꯩꯅꯤꯡꯗ ꯏꯇꯟ ꯇꯟꯅ ꯂꯦꯡꯂꯒ ꯃꯃꯤꯠ ꯎꯏꯔꯨꯝ ꯄꯥꯡꯂꯛꯏ ꯁꯦ ꯍꯧꯒꯠꯂꯣ ꯅꯨꯃꯤꯠꯅ ꯅꯝꯂꯒ ꯍꯧꯒꯠꯂꯗꯤꯅꯦ ꯅꯁꯥꯗꯣ ꯅꯨꯡꯉꯥꯏꯔꯔꯣꯏ ꯄꯣꯏꯔꯩ ꯇꯞꯅ ꯍꯧꯒꯠꯂꯛꯇꯨꯅ ꯐꯝꯃꯤ ꯃꯁꯝꯗꯣ ꯀꯛꯇꯕꯒꯤ ꯈꯔ ꯁꯥꯡꯂꯤ ꯇꯧꯔꯤꯕꯗꯣ ꯇꯨꯝꯁꯤꯜꯂꯨꯕꯗꯨꯒ ꯐꯥꯔꯦ ꯃꯆꯥꯒꯤ ꯃꯁꯝꯗꯣ ꯃꯈꯨꯠꯅ ꯅꯥꯟꯊꯕꯣꯏ ꯀꯩꯕꯣꯏ ꯇꯧꯔꯒ ꯅꯐꯤꯁꯨ ꯍꯣꯡꯗꯦ ꯅꯪ ꯇꯧꯔꯤꯕ ꯃꯇꯝꯁꯤ ꯑꯉꯥꯡ ꯅꯠꯇ꯭ꯔꯕꯅꯤ ꯉꯥꯏꯍꯥꯛ ꯂꯩꯔꯗꯤ ꯊꯕꯛ ꯆꯠꯀꯦ ꯍꯥꯏꯔꯛꯂꯅꯤ ꯅꯁꯥꯅ ꯎꯒꯗꯣ ꯁꯦꯡꯗꯣꯛꯂꯨꯔ ꯆꯠꯂꯣ ꯏꯃꯥ ꯆꯥꯛ ꯊꯥꯒꯠꯂꯝꯃꯒꯦ ꯆꯥꯁꯨꯅꯦ ꯁꯤꯗ ꯊꯝꯂꯝꯂꯕꯅꯤꯀꯣ ꯇꯦꯕꯜꯗꯨꯗ ꯊꯝꯃꯒ ꯊꯣꯛꯈ꯭ꯔꯦ ꯁꯅꯥꯇꯣꯝꯕꯤ ꯄꯣꯏꯔꯩ ꯃꯈꯨꯠꯅ ꯃꯆꯤꯟꯕꯥꯜ ꯈꯜꯂꯒ ꯍꯀꯝ ꯆꯜꯂꯤ ꯊꯦꯠꯂꯤꯕ ꯐꯛꯂꯥꯡ ꯒꯥꯔꯤꯗꯨꯗ ꯌꯦꯡꯉꯤ ꯄꯨꯡ 8:30 ꯇꯥꯒꯗꯧꯔꯝꯂꯦ ꯃꯃꯥꯅ ꯊꯝꯂꯝꯕ ꯆꯥꯗꯣ ꯑꯃꯨꯛ ꯌꯦꯡꯂꯒ ꯐꯃꯨꯡꯗꯒꯤ ꯇꯞꯅ ꯀꯨꯝꯊꯔꯛꯇꯨꯅ ꯐꯣꯟꯗꯨ ꯆꯥꯔꯖ ꯇꯧꯁꯤꯜꯂꯝꯂꯕ ꯃꯇꯨꯡ ꯕꯥꯠꯔꯨꯝ ꯇꯝꯅ ꯃꯣꯂꯤ ꯆꯪꯁꯤꯟꯈ꯭ꯔꯦ ꯏꯔꯨꯖꯕ ꯂꯣꯏꯗꯨꯅ ꯑꯣꯐꯤꯁ ꯆꯠꯅꯕꯒꯤ ꯃꯐꯤ ꯃꯔꯣꯜꯁꯨ ꯂꯣꯏꯁꯤꯟꯈ꯭ꯔꯦ ꯉꯥꯏꯍꯥꯛꯀꯤ ꯃꯇꯨꯡꯗ ꯒꯥꯔꯤ ꯁꯣꯐꯣꯟꯒ ꯄꯥꯏꯗꯨꯅ ꯊꯣꯔꯛꯂꯦ ꯃꯃꯥ ꯆꯥꯛꯈꯨꯝ ꯂꯩꯔꯝꯒꯅꯤ ꯈꯪꯕꯅ ꯆꯥꯛꯈꯨꯝ ꯇꯝꯅ ꯂꯥꯛꯏ ꯏꯃꯥ ꯆꯠꯂꯨꯈꯤꯒꯦ ꯑꯩ ꯋꯥꯍꯩ ꯈꯔꯗꯨ ꯍꯥꯏꯔꯝꯂꯒ ꯑꯗꯨꯃꯛ ꯃꯄꯥꯟ ꯊꯣꯛꯈ꯭ꯔꯦ ꯁꯅꯥꯇꯣꯝꯕꯤ ꯑꯦꯟꯖꯥꯡ ꯊꯥꯎ ꯉꯧꯔꯝꯕꯅꯤ ꯊꯥꯗꯣꯛꯄ ꯌꯥꯗꯕ ꯃꯇꯥꯡ ꯑꯣꯏꯕꯒ ꯃꯊꯧ ꯇꯧꯅ ꯂꯥꯎꯔꯛꯏ ꯍꯩ ꯉꯥꯏꯈꯣꯅꯦ ꯅꯪꯕꯣ ꯄꯨꯡꯁꯨ ꯉꯜꯂꯤ ꯆꯥꯛꯁꯤ ꯆꯥꯔꯒ ꯆꯠꯂꯣ ꯃꯩꯗꯨ ꯇꯩꯊꯔꯝꯗꯨꯅ ꯍꯥꯊꯨ ꯊꯣꯔꯛꯏ ꯑꯗꯨꯕꯨ ꯃꯆꯥꯅꯨꯄꯥꯗꯤ ꯒꯥꯔꯤ ꯊꯧꯗꯣꯛꯇꯨꯅ ꯂꯩꯔꯝꯂꯦ ꯄ꯭ꯔꯄꯞ ꯀꯨꯝꯊꯔꯛꯂꯒ ꯁꯪꯒꯣꯏ ꯃꯆꯤꯗꯒꯤ ꯂꯦꯞꯂꯥꯎ ꯂꯥꯎꯏ ꯃꯅꯝꯁꯨ ꯅꯝꯗ꯭ꯔꯤꯅꯦ ꯊꯣꯏꯕ ꯑꯣꯟꯊꯣꯛꯄꯅꯤꯗ ꯄꯣꯏꯔꯩ ꯒꯥꯔꯤꯗꯨ ꯁꯨꯝ ꯊꯧꯔꯛꯄꯅ ꯃꯥꯅ ꯂꯥꯛꯂꯤꯕ ꯃꯐꯝꯗꯨ ꯌꯧꯔꯦ ꯒꯥꯔꯤꯗꯨ ꯈꯔ ꯆꯠꯊꯣꯛꯂ ꯈꯥꯝꯃꯤ ꯑꯗꯨꯒ ꯂꯥꯞꯇꯛꯅ ꯂꯩꯔꯤꯕ ꯒꯦꯠꯇꯨꯗ ꯌꯦꯡꯂꯒ ꯂꯩ ꯉꯟꯇꯥ ꯍꯧꯒꯠꯇꯨꯅ ꯋꯥꯁꯔꯨꯝ ꯆꯪꯂꯨꯕꯗꯣ ꯃꯁꯥ ꯃꯎ ꯁꯦꯡꯗꯣꯛꯂꯨꯔꯕ ꯇꯨꯡꯗ ꯐꯃꯨꯡꯗ ꯑꯃꯨꯛ ꯀꯥꯈꯠꯇꯨꯅ ꯐꯩꯖꯨꯞ ꯑꯃ ꯀꯣꯜꯂꯒ ꯂꯩꯈꯤꯕꯗꯩ ꯍꯧꯖꯤꯛ ꯐꯥꯎꯕ ꯂꯩꯔꯤ ꯅꯨꯄꯤꯗꯣ ꯄ꯭ꯔꯤꯇꯤꯅꯥ ꯊꯕꯛ ꯊꯦꯡꯂꯦ ꯍꯥꯏꯅ ꯀꯣꯏꯆꯦꯟ ꯆꯦꯜꯂꯒ ꯂꯣꯏꯁꯤꯟꯅꯕ ꯍꯣꯠꯅꯩ ꯃꯥꯒꯤ ꯃꯇꯧꯗꯣ ꯁꯤꯂꯩꯅ ꯐꯃꯨꯡꯗꯒꯤ ꯃꯃꯤꯠ ꯑꯅꯤꯗꯨꯅ ꯇꯥꯟꯅꯗꯨꯅ ꯌꯦꯡꯂꯤ ꯃꯤꯡꯁꯦꯜ ꯃꯃꯥꯡꯗꯨꯗ ꯂꯦꯞꯄꯒ ꯁꯝꯆꯦꯠ ꯑꯃ ꯄꯥꯏꯗꯨꯅ ꯃꯁꯝꯗꯣ 3-4ꯔꯛ ꯐꯠ ꯍꯥꯠꯂꯒ ꯀ꯭ꯂꯆꯔ ꯑꯃꯅ ꯄꯨꯂꯞ ꯄꯥꯏꯁꯤꯜꯂꯒ ꯆꯞꯁꯤꯟꯈ꯭ꯔꯦ ꯄ꯭ꯔꯤꯇꯤꯅꯥꯗꯣ ꯃꯁꯥꯏ ꯈꯔ ꯅꯥꯟꯊꯔꯛꯂꯤꯕꯗꯣ ꯑꯃꯨꯛ ꯅꯥꯔꯣꯝꯗ ꯌꯦꯞꯁꯤꯜꯂꯒ ꯁꯤꯂꯩꯗ ꯑꯩ ꯆꯠꯂꯨꯈꯤꯒꯦ ꯆꯥꯛꯇꯣ ꯏꯃꯥ ꯍꯣꯏꯒ ꯐꯖꯅ ꯆꯥꯔꯝꯃꯣꯀꯣ ꯅꯨꯡꯉꯥꯏꯇꯕ ꯂꯩꯔꯛꯂꯁꯨ ꯍꯦꯛꯇ ꯍꯥꯏꯔꯛꯑꯣ ꯑꯩꯉꯣꯟꯗ ꯅꯠꯇ꯭ꯔꯁꯨ ꯏꯃꯥꯗ ꯊꯦꯡꯉꯦꯀꯣ ꯕꯥꯏ ꯃꯥꯒꯤ ꯕꯦꯒꯇꯣ ꯑꯣꯏ ꯊꯪꯕ ꯃꯔꯦꯡꯕꯥꯟꯗꯨꯗ ꯌꯥꯡꯈꯠꯈꯤꯗꯨꯅ ꯆꯠꯅꯕ ꯁꯦꯝ ꯁꯥꯔꯛꯏ ꯃꯇꯧꯗꯨꯗ ꯇꯨꯃꯤꯟ ꯂꯩꯔꯝꯕ ꯁꯤꯂꯩꯅ ꯑꯝꯇ ꯉꯥꯏꯈꯣ ꯀꯩꯗꯧꯔꯒꯦ ꯐꯨꯔꯤꯠ ꯑꯁꯥꯡꯕꯤ ꯑꯝꯇ ꯄꯤꯔꯝꯃꯣ ꯀꯩꯒꯤ ꯏꯪꯕ꯭ꯔꯣꯅ ꯀꯩꯁꯨ ꯇꯧꯗꯦ ꯁꯨꯝ ꯅꯠꯇꯦ ꯂꯣꯛ ꯊꯨꯡꯉꯦ ꯇꯧꯔꯛꯂꯤꯔꯕ ꯐꯨꯔꯤꯠ ꯍꯪꯉꯤꯁꯦ ꯅꯁꯥ ꯁꯥꯒꯠꯄꯒꯤ ꯏꯪꯕꯩꯔꯣ ꯑꯝꯇ ꯅꯠꯇꯦꯕ ꯅꯣꯡ ꯇꯥꯒꯗꯕ ꯃꯥꯜꯂꯦ ꯅꯣꯡꯁꯨ ꯃꯪꯉꯦ ꯑꯗ ꯏꯁꯥꯁꯦ ꯏꯪꯂꯛꯄꯒꯨꯝ ꯇꯧꯕ ꯑꯗꯨꯏꯅꯤ ꯐꯃꯨꯡꯗꯕꯨꯗꯤ ꯐꯩꯖꯨꯞꯁꯤꯒ ꯑꯗꯨꯝ ꯂꯩꯕ ꯌꯥꯕ ꯑꯗ ꯃꯄꯥꯟ ꯊꯣꯛꯄꯗꯣ ꯍꯣꯏꯁꯦ ꯑꯩ ꯐꯤ ꯑꯊꯥꯕ ꯑꯃꯁꯨ ꯄꯤꯔꯝꯃꯒꯦ ꯎꯄꯨꯗꯒꯤ ꯐꯤꯒ ꯂꯧꯊꯣꯛꯇꯨꯅ ꯄꯤꯔꯛꯏ ꯁꯤꯅ ꯌꯥꯔꯗ꯭ꯔꯣ ꯑꯇꯩ ꯀꯩꯀꯩ ꯋꯥꯠꯂꯤ ꯌꯥꯔꯦ ꯁꯤꯅ
nang thengani chatnaba tawro hoi phasane ramuko moi asi langnari se nang thabak kam te yaramganu ko makok tapna nomlei Pritina su mama na biduda haipet ingbiram laga thokre mana thokrabada phaisum tu tapna hairok tuna phamungdei komtharakle famang tu da liptuna frit khudang chonbi amu badol litsilli engliba phiduna mathakta yatsindana kaadagi tapli thorakle mana thorakpada Pritina gari thongdokhiduna leiramle thongalomda haibet yenglamlaga mangtoklomda ningol macha pani gi sem sanari ba domda su changsinkre somdana Pritina gate tu hanglaga gari thongdorakpaga phone laksinduna nga khamduna call do oklaga wari tawduna lei ngasai makhai gate ta mifam thamlamba nupa du so Pritina thorakpa ubada masadu nga tharap phamlambade sat tingkhalai khamduna leiramba gari du start tawduna thaunaba sem sarai huranba amagumni mana laklibado masida karigumba Pritina na ukhrabadi wahang pahong tawrakani khangi magi masak phana udrawasu gari tang ubada magi ni haiba khangkini ma phone na thotuna silegi maramda wa ama hangluba sungamloi khangmana gari du thongba hore gari gi side glass agi lehoraba thongal do hanna yengki Pritina su wari sana thokriba gari du da miting thamloi lushina yengluba oidabana chingnabagi mami makti thahodre adubo gari du na lab khitri phawbadi yengloi matamdi khangaude una yangna adumak hausinki ngasi nongmanini sida poire magi mathau oirakle Pritina hoigi thongalda santri daba mamanaba humduda silegi maramda asingba khangli haibadi hairode mathan masagi wakal amada adumak mana thokpa tawri ayuk ngana laktuna office matam yaudri phawba leini aduga matam yauraklaba kal amu office ma ke pangkini office saluraba tungda nungthilgi mama mapagi kolak triphawa amuk sangani sumna lai hainabi amakum tawraklibase nimit humni marini suragle nungti gari khamduna leibado ubada lekagi mikram makhaidi chingnaba miting ama gari duda munna yengduna chana kibasu yaure kharbi maphamdu thongal mapa chapchabi nattabaga tinted class ka oibaga kanano karino kana lumba laklibano haiba wahangsinga se wakhalda masa madom hangjaba natta asengbadi khangluba natte poire sumina sum yeng behenjin lakladi maphamda thadoktuna su he chatki nong manungthil amani dandi amagum phamli nupado pairamba chedu su teba mathakda thamkiduna mamit tapnu shinkre phamli ba chedu su masanga tharaga tumina ngagle ayuk thanagum santri taram lawatung office matam nangnaba amuk laklibani adubu mana tawriba thabaktuda khizanglaktabadi fana kuire soiba yadaba oibana wakhang hak thainaba hotnaduna nampuda tawi adubu ngasi simadi mangamlaktraduna hanna yenglamda faldu khumjinkre ngasaidagi khaliba wakhaldu aduma khali ma masadu yam charangnari nungtigi mana ngairiba nupi su amuktang oiraba su oge fangde mana chatrakan tholakpra natraga Daniel na mangonda oidaba haiduna sanaribra khalli madaw singduda hangasira amuk khalloi adubu makok na yeta haiduna toi makut khusa singdo karan chansinaraga yet oi khudombi aniduna nakhang mapada thamlaga wakhal munna khalli asumna sumleirabadi mama sana masado phathaba ngamlak loidori wakhal ngak sum khallabatung phirep ama lauduna mamit sat panglei makhut lokthokre phamlammadai hawgatuna lepi table mathakta chairiba file singdo loshilamlaga mafam chana thamlammi phone ga gari shoga do ta pairaga magi cabin dagi khongthang launa thangduna thorakle leiramba kana amada hanna yenglamde gari khamlibado tamna chumring laktuna kakre makutta pairakpa phone do nakangi situda thamkraga seatbelt fazilli aduga gari start tawduna mafamdagi thodorakle mafam adai chatluda magi santri da phamtamna speed amada thorakpana ngaki matungda yore gari du hanigi matogum maka mana khama mafamduda khami gari dagi kumtharakpasu tawde gari duda aduma phamlaga mara lei satraba gate da chathoklagi matagum yengli
असमना सुम कुइना येंसिलबदि गेटो फाउबा मफमददा कुइना लेबा ngamda tumkhigadabagi phibamni adubu ma getugi maramda khanjiludre magi yengpham thokpa yengduna lei machinda su taplap soli sonthangnana kana ama takidanaba maongda ngasidi nang utri phauba mafamsidagi machi lengoi ahing thenglawasu labna natraga nakna nangi sahum khaktamu oirabasu phangdrabadi ai mafamsida lengdana leini kuimankhre nangna lotpa ngasidi nangi keku aina fongani nangbu utri makai ai khongphang machi lengkhraroi macha thoi